अहंबदा मरोइबा पाव कांगचुप चिरू रिजर्व फॉरेस्ट कांगलोन कायना नंगना साजलंबा युमनी अमदी फयेंगदा रिजोर्ट अमा फॉरेस्ट डिपार्टमेंट ना तखाइख्रे इरांग होख्रे आसाम राइफल्स ना केने की काडर अमा खुटलाइगा कोना पारे अमना नामतुना चेनख्रे इंडिया हौकिबा पुंग कुंजमरी असिदा नौना मियोई चामगों फुमंगा कोविड पॉजिटिव एरंबा थिंगख्रे मियोई अहुमना लेखिद्रे मयाम बुखरुमजरी पॉनी टीवी की नुंथिलगी मणिपुरी पाव मिटिंग ताबीरबा पुनमकपु तराम नोकचरी हुजुपाव संदोकना पिजरी रिजर्व फॉरेस्ट की एरिया सिंगदा कांगलोन कायना साजलकपा युमसिंग हानदगी सिदोक्तुना लाकपगी सरुक अमा ओइना ngasi ayuk Kangpopi district ki manung chanba Kangpopi forest division ke Kangchup Chiruda Kanglon kaina nauna sajalamba yum ani amadi fayengi area da nauna sajalakpa resort ama ga forest department na takhai khre mafam aduda ngasi ayuk tagin hauna Manipur police department ke makok thongba official sing yauna masing yamlaba police personnel sing IRB personnel sing deployed tawduna changsin khi forest amadi police personnel sing adu changlakpa yaroi haiduna Kangchup Chiru village ki masing yamlaba miyam ama thoktuna khulmachin gi lambida uwa faijinduna lambi thingki tungda khulgi chief yauna wari sanabada yanadaba dagi tear gas cell sing kaptuna miyam adu tankhai khibaga loinana kanglon kaina sajilamba yum ani adu thugai khibani khoisaunaraba miyam aduna nungna tharakpada police personnel kaya asok apan nangki amadi police ki maikei dagi tear gas cell sing kapa aduda micham kaya amasu asok apan yawbaga loinana khul adudagi irang sagatpada yawbani haiba miyoi singsu fagatki Kangchup Chiruda ngasi kanglon kaina sajilambagi takhai kiba yum ani adudi TR Finalson apokpa TR Renison thoi amasung TR Droibam apokpa TR Renison gini ngasi eviction tawriba yum anima Kangpopi Forest Division ge DFO and Ganeshna khuchek piduna tha asigi anida notice thaduna yum sing asi sidok naba khalhan kiba laikre hari Forest Department dagi fangba pauda Reserve Forest ki akoi ba mafam singda anoba structure amata sagat laktana ba hanasu khanghanba laikre mamangda su tongan ba Reserve Forest ki mafam singda kanglon kaina nauna sajalakpa yum kai sidok ki basu laikre hairaduna nauna sajal lak sagat lakliba singdi adumak notice amata pidana lauthokpa yabagi ayaba leiba maramna kanglon kaina nauna sagatliba singasi khudakta sidokpani hairi khul asda leiba Miss Alara Koba miyoi amana Fongdorakpada Chiru asi mafam asida ningthau haktaktagi khundaduna leiraklabani adubo leingakna forest ki lamni haiduna yum kai sidokpagi thawong asidi hingna hapani hairaduna ipa ipugi maptamdagi leiramba mari adu khangbiduna leingak asibu luchingliba chief minister na miching changbiu haiki Abu ai kana hai. Wang lang mang he. Ai kana ni pi ngang ni roi shok ne. Chiru ikoisi nithau hakti ikoisi pala la khangbasi chiru lakon na suk puro haibasi chiru na chilam aduna ngasi phawa ikoi macha masuna leriba lamse ikoi gila adubu government ki forest ki lamni haina ikoi jum siduk se ikoi bu hingna hatpani haina ihakna aduna matik charaba CM Gagi magi kulit Yan na ko ay ngalo to. Mari ningko bang nasu ikoi thaina ikoi pu khoidagi leiramba mari ado khanjiraga yejing changbiu haina
Manga suba Assam Rifles ki area domination patrol team ADP na ngarang KNA ki kader ama khutsu khulai ga konana fare amana nanthokre hari. Assam Rifles ki pau asina haribadi ADP ki kampu aduna patrolling chatlingai da Kenbo White ta lakpa mioyani khamna bahaibada khamlamdana Liang 5 village rom da hanlaga thoki. Operation team aduna makhoibo Liang 5 Iron Bridge fauba tanaki amadi mafam aduda bike adu hundok lamlaga Liang 5 umang amada nanthokuna chenaba hotnaki maduda mioy mafaba ngamhobani hari farba mioy adudi Tengnopal district ki manung chana leiba Langnom Veng village tagi faubul mate apokpa lake hidraba khatliam mate ni hari mangondagi AK-47 rifle ama magazine ama nongmai maru manga sim yabo phone ama galoinana Kenbo bike ama fagatpa ngamkhibani hari Makatana wahang pahang chathabada hairiba khutlai sing asi Myanmar rom dagi puthorakpani amadi moreda leiba miyoi amada khutsinnagadabani haibasu khangba ngamki hairi operation team aduna ani suba miyoi adu fanaba makatana Liang 5 amasung Halam 5 gi umangi akoiba mafam singda thiba humbagi thabak chathaki adubu thengjen lakpana maram oiraga amamba gi khudong chaba lauduna nanthokibani hairi thiba humbagi thabak adu ngasi ayuk fangba Ngapigani thiba humbagi thabak adu ngasi ayuk anganba fauba chathaki farba miyoi adu More police station da makhataba wahong pahong chathanaba pagatlaba potlam sing aduga loinana khusinakre hairi Lamboy khul local da leiba law mapu amadi tinen singi chana kangnon sembada yana badagi lawsal tamba law uba amadi law yonbagi anoba chana kangnon semle haina Lamboy khul development committee gi secretary H Sanjoy Maitaina pamui singda fongdokre Hirmasigi matangda Sanjoyna makha taraduna haukiba December marida Lamboy khul development committee na sinduna law mapu lawsal lawri basingi mafam ama famki mifam aduda local asida leiba ithai lokhong fangba lofam gi chahi gi lawsal fopot manga amadi kangthat lawna fopot mari tamgani law lok taba chahidana development committee na lepa changda pinagani lawsal chang nai na piriba lawmi gi Lopuna law satpa yaroi lopuna law ujarage hairagadi chahi amagi matam pigedabani lawsal chahi ani pidaba lawmi singi mathakta lopuna apamba taubada committee na khut thingzindaba lopuna law yolage hairabadi lawmi da hana pau pibiramgadabani anoba lawriba lopuna su hana law uriba lawmi aduda chahi amadagi tadana uhangadabani lopu law uriba lawmi amadi committee ga yanaba purakliba si law ubaga mari leinana ningai sangdanaba kaya thorakpadagini committee na lawriba warep ki mayokta layakpa singi afafatta ki thodang lawroi lopu singna law uriba lawmi singda pata xerox pibiduna urea amadi atai lengak na piba khudong chaba sing matam chana fangba ngamnaba simbiu amadi lawmi singna su pata adu aranba hiramda siznadanaba appeal su torakli Pusingdagi law mapuna paijariba singidamta khalaga xerox pata amamam pibiba masina karigumba hoi hargi problem lakpa matamda pata yaudabdagi hoi law ufam da photo phajana photo ngamdaba sigi problem sing asina khoi awa mayoknabadagi lapusingdagi xerox pata amamam nijabani aduga hairiwa xerox pata sing asi paibiriba adagi law sanjariba miyosing nasu lana sidana daba haidan LDC gi maikaidagi khanganjari paijariba singidamta khalaga xerox pata amamam pibiba masina karigumba hoi hargi problem lakpa matamda pata yaudabdagi hoi law ufam da photo phajana photo ngamdaba sigi problem sing asina khoi awa mayoknabadagi lapusingdagi xerox pata amamam nijabani aduga hairiwa xerox pata sing asi paibiriba adagi law sanjariba miyosing nasu lana sidana daba haidan LDC gi maikaidagi khangan
hojira Haukiba September 8 ke ayuk pung 13 makai tabada Western Star Club Langjing Achoba Women Welfare Association Langjing Achoba Development Committee amasung lekai miyam ga pundana mifam ama pangthoktuna hojek Manipur Settled Tribe Demand Committee of Manipur STDCM gi liching makhada Settled Tribe ST gi lista yauhanduna Constitution gi ngaklo piyu haina changsiliba ihogi matangda khanakre mifam aduna kupna khanaraba matungda yalhomi mitai maitai gi hingbaga mari leinaba khongjang asida lekai asigi club amasung maira paibinasu sogatpa saruk yaba amade hiramasiga mari leinana STDCM na sangsilakpa makhataba khongjang singdasu thawai hakchang yauna saruk yaba angamba mateng pangba haina amata oina lepna khibaga loinana makatarakpada lekai asigi mihut oina leiriba local MLA desu lekai miyamgi apambasi thabakta onthoknaba Manipur lengakta taksinduna khotnanaba haijaba hainasu warep tau lawkhre haina club ki maikedagi phongdrakli Assam ki Silchar da Leiba Dental College ki hostel da ragging chathabada chenaba mahairoi tara mari hostel dagi tanthokre Dental College asigi first year da tamliba mahairoi kharana college asigi senior mahairoi singna ragging tawduna makhoibo mentally amadi physically otpi naibiba haiduna complaint torapadagi college asigi principal Manjula Das na anti ragging committee da wafamasi pukhatuna committee amadi district administration ki officer singna tongan ba na thizilaba matung da mara leiraba mahiroi sing asi hostel dagi tanthoknaba khongthang asi lawkhibani masiga iroinana college authority singna makhoi gi mathakta disciplinary action lawkada natana hostel da amuk hanna leiba yahan khiroi adubu college asida makhoi gi mahi tamba loisinbagi ayabadi pikhi hairi Kutsam Naduna Megalia Lengak Natek Igalga Kutsam Naduna North East ki Ahanba Drone Delivery Hub Amadi Network Drone Delivery Startup Hangdokre Khongthang Asna Megalia gi mafam sinba thungna Drone Delivery Network Sisinaduna Hidak Langthak Diagnostic Sample Vaccine Blood Amadi Blood Component Sing Atuba Matamda Tekta Kaidana Yohanba Ngamgani Marang Minister James Sangmana Jengjal Subdivisional Hospital da Asia gi Ahanba Drone Delivery Hub Sangaraba Matungda Padedol ba PHC da Bairota pung ani makhairom changadaba adu pungkhai gi manungda ahanba drone flight asi sisinaduna hidak langthak sing yohanki masiga mari leinana Minister James Sangmana atai mafam da udaba top ama lamdam asida uba fangbasi state asigi oina chawthok chaningai ni haina phongdokhi Assam ki Charaidio district ki manung chanalaiba Sonari police station da ngasi police constable ama Mahaka Thabak Tominaba Constable Amana Ningai Sangdanarakpadagi Nongmaina Kaptuna Hatkre Hairi Charaidiogi SP Yuvraj Kimatung Inna Dipak Kakati Kauba Constable Asna Gakul Basumatri Bu Mahaki Service Nongmaina Kaptuna Hatkibani Hairi Thodok Adu Thoklaba Matung da Manak Nakpada Leiba Miyoi Singna Gakul Basumatri Bu Hospital da Pukhatki Adubo Mahak Kanbang Namdana Laikidre Hairi Thodok Asiga Mari Lenana case ama registered Tauduna Dipak Kakati Su Fare Amadi Mahaki service gun adusu fagat kre hari adubu hauzik faubada kari wahauda gi thodok adu thokibano haiba khangba ngamdri hari Yamna ngakpa thodok amada Uttar Pradesh ki Madhopur village da chahi mapan dangai ribe nupi macha ama mahapo hekpokpa mapa mapubok amasung makurana yamna tamthin hatkre thodok asi haukiba December gi tang ahum da class 3 tamlibi Anam Ahmad pu labuk amada yamna tamthina hatlaba matung Mabuk adu segai daga charu sing namsil laga leramba thengnarakhi bani hari misi asigi mari leinana ngarang police na Anam Ahmad ki mapa mapubok amasung makura phagat ki bani hari police tagi phangba paw gi matung inna nupi macha asigi apokpa Anis Ahmad na mahaki yeknaba sakil vaistabada mihat asida chena hannaba hotnabada hatpani haiba asi khangbang ngamki police ki matung ina nupi macha adu tumning naba goli pijaraba matung da hatpani Sarainda Pati village tagi miyoi amana nupi macha asi makhura amadi mapubokna pukhiba uhobudagi police na thigalakpada phagatpa ngamkhibani amadi makhoi mangagi mathakta case ama register tawkhibaga loinana mihat aduda sisinakhiba khudlai singsu phagatpa ngamle hairi
Union Health Ministry ki data gi matung in India da hokiba pung kungamari asida nauna COVID-19 positive oiba mioi chamaga humfumanga thengnakre mioi chani ga yankhai mathoina laina asida gi pagat khi amadi mir homna laikhidre masiga tharaga hoji fawbada laichat asna maram oiraga laikhidaba mi gi masing punna lakh manga listing kontra chatruka kontra humdoi oikibaga loinana hoji India da COVID na dana leiba mi gi masingna listing mari chahum ga nifu manga oiri India da laina asdagi pagat pagi chang na chada marifudara nipan sino oikhi Health Ministry ki matung inna hoji fawbada laina asdagi ngakthok na ba leibak asigi oina krochari chani ga tarama pan hena COVID vaccine kapthok rei hairi laichat asina laikhidaba mioi ahum masi Kerala dagi mioi ani amasung Delhi dagi mioi ama oiri aroibada maru oiba pa amuhana pizari Kangchuk Chiru Reserve Forest Kanglon Kaina Nauna Sajanamba Yumani Amadi Payenda Resort of Police Department at Takai Pre Irang Borok Assam Rifles ne Kenya ki kader ama supply ga kona na pare amana na thokna chain pre Amadi India da hokiba pung kungamari asida nauna mioi chamaga humfumanga COVID positive oiraba thengnakre mioi amna laikhidre Matang asida PONYTV gi nuthul gi Manipuri pau loizare mityeng tabiriba singbu amuka hne khurumjari